Lakhipuronline puthokjaba August ki tang 18 thangje numit ki Khomjinba Pao tabirase ahanbada maruoiba Pao apaspa lauthoknanabagi khongjangda thawaina pontha pikhiba pebam chitranjan leikidabagi thoram jiribam da pangthokre amsuna haijabadagi employment exchange da re-registration tawbagi matam December ki 18 da jeithokre Pragya 2.0 की मखादा फ्री कोचिंग पीबगी थौरम ngarang Lakhipur की MLA श्री कौशिक रायना होदोखरे ड्राइवर अमा बराक तुरेलदा इराकना खिबदगी थीबा फंगदना लेरी अमसुंग महिरोय मसेन थांगना थिनबगी थौदोकता राजस्थान की उदयपुरदा कांगलुप की इरांग चावना थोखरे हौजिक मपुंगोइबा पाउ ताबिरसे अमुबा आइन अमा ओइना लौनरिबा आर्म फोर्सेस स्पेशल पावर्स एक्ट 1958 अपसपा असिगी मखादा मियोट मिनै चथबा आइन असिबु मणिपुर दा थंबा यानिंगदे अमदे मणिपुर दगी लौथोको हाइबगी खोंगजंगदा मसाना मसाबु मै थाजदुना थवाइना पोंथा पिखिबा अथौबा पेबम चितरंजन मंगांग लेकिदबगी कुनसुबा थौरम जिरिबाम दसु मणिपुरी स्टूडेंट्स फेडरेशन डिस्ट्रिक्ट कमिटी जिरिबाम MSF ऑल जिरिबाम यूनाइटेड क्लब्स एसोसिएशन अजुका ऑल जिरिबाम मैरापाइबी MP amadi All Manipur Women's Voluntary Association Jiribam branch amobhana sinduna Jiribam gi babu parada leiba MSF office da ngarang pangthokre thauramda mahiroi mairapai bilup sing amadi miyamna athoba pebam chitranjan mangangi photo da leisu katunai kai kumnaki ningsing bayai Manipuri Students Federation MSF की एडवाइजर ओइना थौपु बिरंबा मसागी चही कुनिपान सुरबा पेबम चितरंजना इंग कुमजालिसिंग अनिगा मरीगी अगस्त की तांग 13 बिष्णुपुर बाजार दा आर्म फोर्सेस स्पेशल पावर्स एक्ट 1958 असिबु यानिंगदबा अमदी मणिपुर दा थमजिनबा असिगी मायोक्ता मसाना मसाबु मै थाजदुना मियामगी दमक थवाइना पोंथा पिकिबा नुमिद असिबु निंगसिंगदुना मणिपुर गी मफम कया दा पांगथोकनाखि थौरमसिगा मरी लेनना मणिपुरी स्टूडेंट्स फेडरेशन डिस्ट्रिक्ट कमिटी जिरिबाम MSF की प्रेसिडेंट सिनाम इरिंगम्बना असुमना फोंदोखि Paski tang tara chou athoba pibam chitranjan mangangi kullak suwa athoba gi mafamda haikat lekat tamjak se MSF Jiribam district committee Jiribam na leiba parents body akoi Jiribam gi parents body amadi leiminari ba se keno mayam ga se so mayam ga punna haikat lekat seisigat MSF ki office ta kachara batungda foreign nomidangi pung taruk taba matamda Jiribam gi babu para haina thangariba erapo statue asida akoi candle lightning kuna maktawjagani aduga athoba pibam chitranjan mangang I haikat lekat tamjabani aduga 16 August Armed Special Force or Act 1958 ki amuba logo masa matonta yaning da pongdo poina human torch oina Manipur gi damakta masa matonta mai thajaduna like ai nasibu yaning di haina human torch oina oije asigi mafamda MSF district committee Jiribamna ikai kunaba uchab थौरमसिदा सरुक याकिबा ऑल जिरिबा मैरापाइबी AJMP की प्रेसिडेंट इमा सागपम सुशीला नासुमना हाय कोइगी ngasi oiriba boigi phibam sida Manipur gi oina koigi iramda masigi cha chitaranjanna Manipur gi chiraba tangkakta koigi noi bagi thak khongaung na ba matam aibadi koigi Manipur sida noi bagi right matpa matam aduda tawgiba thongdo wathok sing aibadi aphaspa hairiba adugumba ainduna aikoi Manipur gi jaisu koigi ni kuding makko hairiba aphaspa sina punsilaga thambadu yaroi haibagi matangda masa mathandana mai thaduna society tawhiba Manipur akoi kuding makki da makta ni mana mathandana khoi Manipur se asugumba ain no se aphaspa hariba se chatnaba yaroi haidana khoi gi right kunumak matpi khiba kuding makto yaroi haina tungi miroi gi damakta mahakna mathwaina pontha oikhiba numil aduni ngasi se aduna khoi na ngasi MSF ki office ta khoi na chitaranjan gi program se khoi miyamna khoi gi lut khoi marina unsin duna thauramase khoi pangthok sabani aduna
मरम ओरकांदा अखोइगे मणिपुर असिदा तंगदु लेताबा पुंसी अमा फंखिद्रबा मतम अदुदा महांगना मणिपुर पुनमक्की रुट छिल्लकांदा अखोइगे अफस्पा से सनबा यारोय अखोइगे राइट मतपा यारोय तुंगी मिरोयगे नमक्ता शांतिदा लेहौननबगी दमक अखोइगे राइट पीननबगी दमक्ता माना थवाइना ओथा ओइदुना मणिपुर मियामगी दमक्ता महुत छिल्लकांदा महांगना मथंदा मई थाजदुना सोसाइटी तौदुना मणिपुर की मुहुत छिल्लकांदा थवाइना पोंथा ओइखिबनी मरम अदुना अखोइ खुदुमंगना माबु निंसिंबा ओइना थना ngasi program se pangthokjabani Assam Lenga ki Directorate of Employment and Craftsmen Training na thokiba notification amada chahi asigi January ki tang ani gi mamangda Employment Exchange ta mingchan gi basing amukhana Seba Setu portal gi kuthangda August ki tang taramanga gi mamangda re-registration tawna na ba hai ki badu Manipuri subject ki option yaugdabana Employment Exchange ta update tawba ya ki daba adu gi matangda All Assam Manipuri Students Union Amsuna kudakta Assam gi mahima singh gi mantri Dr. Anos Begu wari sanakre telephone gi kuthangda amsuna kudongcha da badugi matangda wari sanakhi badugi matungda mathangi ayukta anuba notification ama thoktuna re-registration tawbagi aroiba matam August ki taramanga gi mahutta December gi 38 phawba extend tawkre haina amsu Central Committee gi General Secretary Asangbam Sopona khangalakti Assam Direct Recruitment Exam ADRE gi Grade 3 amadi Grade 4 gi damak Pragya 2.0 gi makhada free coaching pibagi thoram ngarang Lakhipur gi MLA Sri Kausik Raina Lakhipur Fulartol da leiba multipurpose hall da hodokpagi thoram da Silchar gi MP Porimol Suklabeta Kasar gi DC Rohan Kumar Jha SP Numal Mahattana chingwa khanaba miyoi kyana sarukjaki Parliament MP singna karamna wangange karamna debate tawnai amadi karamna bill na chingba pass tawi Speaker Treasury Bench amadi opposition na chingbagi thodang singi matangda mahiroi singda machata na khanganbagi pandamda Lakhipur Benison English Higher Secondary School da ningtam namit ki thoronga mari lenana Youth Parliament ki thoroma pangthokre hariba thoroma sida school asigi mahiroi kudingmang na sarukjaki thoroma si mai pak na pangthokpada mahiroi sing amadi mama mapa oiba singna haraute ama pangthoknakhi Kasar da mitay mayek tambi takpi bagi Milala Assam gi 38 suba thauram Kalinagar mandop tangarang hodokre Milala Assam gi President Seram Herajit Maifa gi President Thangjam Brojen Milala Assam gi General Secretary Wahengbam Surendra Education Secretary Nongthamam Binod Manipuri Sahitya Parishad Borkola Branch ki President Brajamani Singha VP Punsi Singha Komolata Singha Secretary Mairapai Kalinagar Kulajit Hemchandra Biswajit Bachuna chingba miyoi singna daista phangki Assam da joina khundari ba singi damak Maifana Imalon amadi Milala Assam na mayek ki damak khonari ba sibu Hemchandra na thagat pa phangdok ki hairi takpi bagi thoramadu Thangjam Brojen na hodok pikhi Lakhipur online channel asibu yengbiri basingna pawa sibu like amati share tawbiu amati hojik phawba channel asibu subscribe tawbidri basingna subscribe tawbiu Imphal Jiribam Lambi National Highway Contractorate Lambida oil tanker thauba Nepali driver amanahan numit yungba batung pungtrani thu makhairom tarakpa duaida Barak turelda irujaba kumtha khibadagi turelda irak na khiduna hojik phawba thiba phangdri driver asigi maming Bijoy Tamang kawi Kangpok Pijila dagini hairi thogdok asi thokraba matung ngarang Tamenglong jila gi Sibilong khulgi naha singaloinana police ki miyoi sing yauna thiba humbagi thabak chathaki adubu phangdri hairi mahangna Jiribam romdagi oil tanki tata gari thoduna lakpada Barak manakta lambi yadaduna panduna leibani hairi Bangladesh की मरक की सरकार की चीफ एडवाइजर ओरिबा प्रोफेसर मोहम्मद यूनुस ना भारत की प्रधानमंत्री नरेंद्र मोदी दा टेलीफोन तोरक्तुना बांग्लादेश ता लेरिबा हिंदू सिंह अमदी माइनॉरिटी सिंह ngak सेनगनी हाइबगी थाजबा पिरखरे हाइरे वाफम असिगी मतंग दा प्रधानमंत्री नरेंद्र मोदी ना महाक की सोशल मीडिया एक्स ता हिरम असिगी मतंग दा कुप नवारी सानखरे हाइना फोंगदोखरे राजस्थान की उदयपुर दा ngarang irai numita Government School amada thokiba class 10 gi bhairoi singi marakta thangna thinabagi thodok amana maram oiraga Kanglup ki irang chauna thokre lambi da khamdana leiba gari kayamarom mai thakre thodok adu soklaba bhairoi adu sire haina
ꯇꯣꯛꯉꯥ ꯁꯟꯗꯣꯔꯛꯄꯗꯒꯤ ꯏꯔꯥꯡ ꯑꯗꯨ ꯑꯃꯨꯛ ꯍꯦꯟꯒꯠꯈꯤꯕꯅꯤ ꯍꯥꯏꯔꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯁꯦꯛꯁꯟ 194 ꯒꯤ ꯑꯊꯤꯡꯕꯁꯤꯡ ꯊꯝꯖꯤꯟꯈ꯭ꯔꯦ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎ ꯀꯁꯥꯔ ꯐꯨꯂꯔꯇꯣꯜꯗ होलिस्टिक थेरापी सेंटर अमा हांगदोकचरे योगा एक्युप्रेशर अमदी फिजियोथेरापी की मतेंगना अदोमगी ख्वांग नाबा खुद हाइगतपा यादबा खु तांगदा नाबा सरू अमदी सिंगली नाउरीदा नुंगाइतबा पैरालाइसिस असिना चिंगबा हक्चांगी नुंगाइतबा कया लायंगनबगिदमक ngasimak lengsin birabu senior consultant yoga acupressure and physiotherapy specialist in ortho and neuropain Dr. S. Chandrababu Singha Holistic Therapy Center, Nilmohon Complex, near Muscle Gym, OB Road, Fullertol, Kasarasam. Nongmaizing natabada numit kudingi ayuki pung mapandagi numitangi pung 3 phoba layangzari. Mobile number 8638-078821. Hariba number asida layangba lakpagi mangwainana appointment book tobinaba khanganjari. Khanghanjaba ama health care amadi paramedical science da university grants commission na sakhanglaba chahi amagi diploma chahi ani gi advanced diploma aduga chahi ahum gi bachelor of vocation course tamba yaragani Institute of Medical and Paramedical Science Silchar amadi Gracewell Hospital Meherpur Silchar anina kusam naduna Lingya Vidyapit University Faridabad ki makhada course asi tambiba hore health care gi field da skill development oiriba medical laboratory technician, operation theater technician, physiotherapist, radiology, imaging technician, patient care management na chingba 12 pass tawrabasing na tamba yaraba coursing asi tamduna isana isabu thabak pijabagi khudong saba lobiyo aduga nursing, yoga attendant, first aid training emergency medical staff amadi RNP course na chingbagi atenba matamgi oiba course singi tamaktasu admission haujare SMDEP Civil Hospital Silcharda practical tobagi khudong chabasu thanjari akupa marol gi tamak Institute of Medical and Paramedical Science Ismail Market Central Road Silcharda lengsinbirabu natraga mobile number 939573245 da phone Aroibada maroiba pau amukhanna apaspa lauthoknanabagi khongjangda thawaina pontha pikhiba pebam chitranjan leikidabagi thoram jiribamda pangthokre amsuna haijabadagi employment exchange da re-registration tawbagi matam December ki 38 da jeithokre Pragya 2.0 gi makhada free coaching pibagi thoram ngarang Lakhipur gi MLA Sri Kausik Raina hodokre Driver ama Barak Turelda Irak na kibadagi thiba phangdana leiri amasung mahiroi masen thangna thinabagi thodokta Rajasthan gi Udaipur da Kanglup ki irang chawna thokre Lakhipur online YouTube channel gi pau sandok chaba ngasigi oinadi matang asida loijare